Ima, aise atombi oire haiduna hiram kudingda patana he ubibadudi. Aisu miyoibane khangwa ngambagi pangal leraktre. Ima, ngasidi kudam sangdam puthokpiyo aduga nasada siriba iranse nasa harauna yazage. Kainoma soibagisu, kainoma tubagisu atombida tainani haibadudi hemandroima. Atombi jumine, atombisu thamoi palini ima. Ima, hojima kudam sangdam puthokpirakadabane. Aina thodoktuda aigi khujin thorang yawi hairabanina ima chenbasu yarai. Khujin thorang do ai yawi hairabanina ne ima na kudam sangdam do utpirakadabne hojima. Karigumba aigi khujin thorang yauramba taraba. Kudam sangdam phangba taraba ima nasa nakhoini biba danji do harauna yazage, harauna lukjage. Ima, asum aran wayan bichar matik sana tobiyo. Aduga aina kaigumba lalamba thoklabadi dadido ai isana harauna yazage. Adudi natadana atombini haiduna hiram kudingda asoiba kudingi tainani haibadudi ima aichu thamoi pale. Ai yamna nungaijade. Karino adu kanti thokai sawriduna mi se asumba hairadi sawe kainaga hainabani. Farema imana aigi khujin thorang yawi haiba natro thodoktuda adui taragadi ima kanana lali kanana chumi haibado khangnabagi damaktane wayan bichar tawrse tamol lakpa phawbadangdi ngaminarasima aduga achum arando kanana lanbano haibado khangnarani aduga imana su khudam changnamdo puthokpiro karigumba aina lalamba thoklaba ima ai thawai phawba thadokpi aduga nakhoine piba dandido adusu ai harauna yage aduga kaigumba aina lalamdraba dandido ima oina phangbigadabane maramdi mingonda badanam sibage asidi kainege asidi maching ama tawjani ne sidi haima aigi nahan makai khangdina magi maungse ma yaubadi mande mana mung lalamdragadi kamdauba as ai to auragida yari bima to asi kanadabda thau leitabagi type daga amo wayan bisar toktani ne ngamjaponte nanga ngangajaba khoi isu thoi manakta changu khige nanga ngangnaragane matam mangnamni atombisu mine thamoi pale kaino matobisu kaino masoibigisu tainagi haibadudi henmale yamna bobo hojita lagna ngairo kaino aduda dum lepaga leidubo laosida chango phammu laosida aisu chaktokpagi tv sum yengambanida isu thoi naubadi udena naubadi karom chakhre ain hek lakpo khudingi ma se uba supang hek phangdene he bobo naubadi masado inung nungaitena tumam khiniye madi kaigino khangde kharadi pharabne laihauge kai tobadi ado masaje inung nungaite hai hojiksu adugi tumam khini bobo madi masa nungaite haraga hidaguni gamta pijadrabo nama toni tawri sinane yengjallamoine angangse kari tawri kholi na kaim khangamoiba masidai sidane mitse nabana masina pije ubadane tinbi howi bobo admai hainu he nabado masangam dena imanaga chatlaga guliga leiraga pijabane pharmacy dagi laihau kai ka horambadusu loina pharabane aduga antibiotic sabagi rakhangde masase khara sondai hai aduga chaning thangning base kya phawdaba si khata ngairabni da bobo fare adumaina bu guli bu pijabiradi fare ado nang bu pokse pause tabadane parpap jelabani yumdagane leibam sabam khangbaja natine ahing nungsoiba tumba natine isugi wakhanda kamaya tawrino ne thogoktubo ragu hariba nupadudi maha oktabada number 1 ni madudi bubokna ahanga oiselakpane nakhoi bu section na kopna yengshin basu ngamde do
ꯅꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅꯅꯦ ꯇꯣꯏꯅ ꯂꯥꯛꯀꯗꯕꯁꯨ ꯅꯕꯣꯛꯁꯦ ꯉꯝꯗꯦꯅꯦꯍꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯇꯝꯅꯤ ꯑꯁ ꯇꯨꯒꯁꯦ ꯆꯨꯡꯉꯤꯅꯦꯁꯦ ꯕꯣꯕꯣꯛ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯈꯪꯕ꯭ꯔꯥ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯕꯣꯕꯣꯛꯁꯨ ꯅꯥꯎꯕꯁꯨ ꯂꯣꯏꯅ ꯅꯤꯡꯖꯪꯉꯤ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯁꯤꯗ ꯁꯤꯔꯗꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯅꯦ ꯅꯥꯎꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯃꯣꯏ ꯑꯅꯤ ꯉꯟꯅ ꯍꯜꯂꯛꯄꯒꯤ ꯐꯕꯩ ꯋꯥꯅꯤ ꯃꯣꯏ ꯑꯅꯤ ꯂꯥꯛꯑꯝꯗ꯭ꯔꯗꯤꯅꯦ ꯕꯣꯕꯣꯛ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯕꯣꯕꯣꯛ ꯍꯦꯔꯥ ꯏꯁꯨꯗꯕꯨ ꯀꯅꯥ ꯀꯩꯗꯧꯅꯦꯒꯦ ꯅꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯅꯕꯣꯛ ꯍꯤꯡꯉꯤꯉꯩꯗꯅꯦ ꯀꯅꯥꯝꯇꯅ ꯏꯁꯨꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯉꯝꯄꯣꯟꯇꯦꯗ ꯑꯗꯣ ꯑꯩ ꯋꯥ ꯍꯪꯒꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯅꯃꯥꯇꯣꯟꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯌꯥꯎꯔꯝꯗꯧꯕ ꯃꯥꯟꯕ ꯆꯤꯡꯅꯕ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯅꯪ ꯅꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯀꯩꯝꯇ ꯆꯤꯡꯅꯕ ꯂꯩꯇꯅꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯤꯅꯦ ꯁꯦꯡꯅ ꯍꯥꯏꯒꯗꯕꯅꯤ ꯀꯣ ꯍꯧꯖꯤꯛꯇꯤꯅꯦ ꯋꯥꯁꯦ ꯁꯦꯡꯅ ꯍꯥꯏꯒꯗꯕꯅꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯅꯃꯥꯇꯣꯟꯁꯤꯅ ꯅꯪꯉꯣꯟꯗꯒ ꯀꯤꯍꯟ ꯈꯪꯍꯟꯕꯒ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯀꯥꯏꯅꯒ ꯅꯪꯒꯤ ꯅꯕꯣꯛꯇꯅꯦ ꯂꯣꯏꯅ ꯍꯥꯏꯌꯨ ꯕꯣꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯌꯨ ꯏꯁꯨꯁꯤꯗꯤꯅꯦ ꯀꯩꯝꯇ ꯆꯤꯡꯅꯒꯅꯨ ꯕꯣꯕꯣꯛꯇꯅꯦ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯌꯨꯁꯦ ꯑꯁ ꯕꯣꯕꯣꯛ ꯅꯪꯅ ꯈꯜꯂꯤꯗꯣ ꯂꯣꯏ ꯑꯣꯟꯅꯔꯦꯃꯤ 이마는 ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦꯕ 이마나 ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯆꯦꯟꯁꯜꯂꯒꯅꯦ ꯑꯩꯕꯨ ꯀꯣꯜꯂꯒ ꯀꯞꯄꯦ ꯑꯩꯁꯦ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒꯅꯦ ꯀꯞꯄꯦ ꯕꯣꯕꯣꯛ ꯅꯨꯃꯤꯠꯇꯨꯃꯅꯦ 이마ꯅꯅꯦ ꯑꯩꯁꯦ ꯌꯦꯡꯉꯒꯅꯦ ꯀꯞꯄꯤꯕ ꯃꯍꯥꯛꯅꯅꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯐꯤꯖꯤꯗꯨꯅꯅꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯣ ꯇꯨꯃꯤꯟꯅ ꯇꯩꯊꯣꯛꯏꯕ ꯕꯣꯕꯣꯛ ꯑꯩꯅꯗꯤ ꯈꯪꯉꯦ 이마 ꯀꯞꯄꯦ ꯍꯥꯏꯕ ꯕꯣꯕꯣꯛ ꯃꯁꯤꯕꯨ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯕꯣꯕꯣꯛ ꯑꯩꯅ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛꯇꯨꯗ ꯂꯥꯏꯕꯛ ꯊꯤꯔꯝꯃꯕꯗꯤ ꯈꯟꯗꯨꯅ 이마ꯅ ꯀꯞꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯕꯣꯕꯣꯛ 이마ꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯕꯨ ꯈꯨꯗꯣꯡ ꯊꯤꯅꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯤꯜꯂꯝꯃꯣꯏꯌꯦ ꯕꯣꯕꯣꯛ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯁꯨ ꯊꯣꯏ ꯀꯔꯤꯅꯣꯅꯦ ꯑꯁ ꯊꯥ ꯑꯃꯕꯨ ꯐꯥꯗ꯭ꯔꯤ ꯍꯣꯡꯉꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ 시디 pura 베라니해 보보 허직티네 거의 뭐 베라 까드러버니해 아이 강절락서드레다 누에 도바마 Sir, 아이부 거비바부 까리 딱비가다바노 sir 아따이기 나테다 또 ꯆꯠꯂꯨꯕꯁꯤꯡꯗꯨꯒꯤ ngasi budget ꯀꯥꯏꯊꯕꯅꯤ ꯄꯩꯁꯥꯁꯦ ꯑꯩꯅ cash ꯑꯣꯏꯅ ꯂꯩꯔꯕ ꯑꯗꯣ ꯎꯄꯨꯗ ꯍꯥꯞꯄꯝꯒꯗꯕꯁꯨ ꯇꯥꯏꯕꯣꯟꯗꯣ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯦꯅꯦ ꯁꯣꯜꯂꯂꯝꯃꯦꯅꯦ ꯎꯄꯨꯒꯩꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯅꯅꯦ ꯄꯩꯁꯥꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯪꯆꯤꯠꯁꯦ ꯁꯤꯗꯩꯁꯤꯗ ꯄꯩꯁꯥꯁꯦ ꯅꯪ ꯄꯨꯔꯛꯑꯣ ꯑꯩꯅ ꯄꯥꯏꯈꯤꯕꯗꯨꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯄꯩꯁꯥꯁꯦ ꯅꯪ ꯌꯨꯝꯗ ꯄꯨꯔꯣ ꯑꯗꯨꯒ ꯍꯪꯆꯤꯠꯁꯦ ꯅꯪ ꯑꯣꯐꯤꯁꯇ ꯄꯨꯔꯛꯑꯣ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯇꯨꯔ ꯆꯠꯂꯨꯕꯁꯤꯡꯗꯨꯒꯤ ꯄꯩꯁꯥ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯄꯩꯁꯥꯁꯦ ꯉꯁꯤ ꯌꯦꯟꯊꯣꯛꯄ ꯌꯥꯕꯅꯤ ꯑꯗꯣ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯃꯤꯁꯨ ꯍꯟꯅꯕ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯍꯪꯆꯤꯠꯁꯦ ꯍꯌꯦꯡꯅ ꯑꯃꯨꯛ ꯁꯟꯗꯦ ꯂꯩꯔꯦꯗꯅ ꯃꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯐꯖꯅ ꯌꯦꯜꯂꯒꯦꯅ ꯈꯜꯂꯦ ꯑꯩꯅ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯤꯁꯦ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤꯅꯤꯀꯣ ꯐꯔꯦ ꯄꯩꯁꯥꯁꯦ ꯅꯪ ꯍꯣꯔꯦꯟ ꯄꯥꯏꯈ꯭ꯔꯣꯀꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯎꯄꯨ ꯃꯊꯛꯁꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯦꯒ ꯑꯃꯨꯕꯁꯦ ꯑꯁꯤꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯂꯨꯄꯥ ꯂꯥꯛ 8,000ꯅꯤꯀꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ 호렌 낭나 한바다네 바이크로 호렌 아무 가오니고 호이사 아이 호렌 한바다 바이저 크게 아두가 만데 누미타 부자락라기 서 호이 파레 그리노 아이나 호레 도도시부 그리노바 아이 가라이데기노바 아이나 러우데블 팔락 어훔시부 아스 하나 도비로 꼬나 피라게 하이버수 야바 나타바 아이디 그라이디 러우로니 시데 ꯌꯨꯝ ꯍꯤꯡꯒꯣꯜ ꯕꯟꯗꯣꯞ ꯊꯝꯒꯗꯕꯁꯨ ꯇꯥꯃꯣꯅ ꯄꯇꯥ ꯄꯥꯏꯕꯅꯤ ꯑꯩꯗꯤ ꯀꯥꯏꯗꯤ ꯂꯧꯔꯨꯅꯤ ꯁꯤꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯩꯁꯥꯁꯦ ꯊꯤꯍꯧꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯁꯦ ꯑꯩꯅ ꯄꯤꯍꯧꯗ꯭ꯔꯕ ꯇꯥꯔꯒꯗꯤ
ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯌꯥꯝꯃꯥꯡꯗ ꯆꯪꯁꯤ ꯁꯤꯗ꯭ꯔꯣꯕꯅꯦ ꯍꯧꯖꯤꯛꯄꯨ ꯀꯅꯥꯗꯒꯤꯅꯣꯕ ꯑꯩꯅ ꯂꯨꯄꯥ ꯂꯥꯛ 3 ꯄꯨꯔꯨꯗꯣꯏꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗ ꯍꯪꯉꯨꯔꯦ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯈꯨꯝꯃꯛꯈ꯭ꯔꯕ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯄꯨꯒꯦ ꯀꯥꯏꯅꯒ ꯏꯅꯥꯎꯄꯥꯅꯤ ꯍꯥꯏꯗꯤ ꯑꯩ ꯀꯔꯥꯏꯗꯒꯤꯅꯣꯕ ꯍꯧꯖꯤꯛ ꯑꯩꯅ ꯂꯧꯔꯨꯗꯣꯏꯁꯤꯕꯨ ꯀꯅꯥꯃꯠꯇ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯔ ꯑꯩ ꯑꯗꯨꯁꯨ ꯈꯪꯅꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯁꯦ ꯑꯗꯨꯝ ꯐꯥꯗꯣꯏ ꯂꯩꯔꯦ ꯑꯩ ꯀꯔꯤ ꯇꯧꯅꯤ ꯁꯤꯗꯤ ꯋꯥꯐꯝꯁꯦ ꯇꯥꯃꯣꯗ ꯈꯪꯍꯜꯂꯁꯤꯔ ꯇꯥꯃꯣꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯇꯥꯃꯣꯗ ꯈꯪꯍꯜꯂꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯄꯤꯔꯛꯂꯔꯣꯏ ꯇꯥꯃꯣꯗ ꯈꯪꯍꯟꯕꯁꯤꯅ ꯍꯦꯟꯅ ꯃꯤꯃꯥꯡ ꯊꯣꯛꯑꯅꯤ ꯑꯩ ꯇꯥꯃꯣꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯔꯣꯏ ꯄꯨꯡꯁꯤꯗꯤ 5:30 ꯍꯦꯟꯕꯗ ꯉꯥꯏꯔꯤꯅꯦꯁꯦ ꯑꯣꯐꯤꯁꯇꯗꯤ ꯖꯤꯕ ꯑꯃꯐꯥꯎ ꯂꯩꯍꯧꯗ꯭ꯔꯦ ꯑꯣꯐꯤꯁ ꯑꯋꯥꯔ ꯃꯇꯝꯗꯁꯨ ꯐꯖꯅ ꯀꯥꯔꯣꯏꯕ ꯊꯦꯡꯅ ꯀꯥꯔꯛꯑꯅꯤ ꯑꯗꯨꯒ ꯉꯟꯇꯥ ꯍꯟꯈꯤꯗꯣꯔꯤꯕꯅꯤ ꯀꯔꯤꯅꯣ ꯅꯤꯌꯣꯝ ꯑꯃ ꯏꯆꯥ ꯆꯥꯗꯦꯅꯦ ꯇꯧꯔꯤꯁꯦ ꯃꯣꯏ ꯅꯣꯡꯃꯇ꯭ꯔ ꯅꯣꯡꯃꯗꯤꯅꯦ ꯃꯣꯏ ꯈꯨꯊꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯁꯥꯔꯅ ꯊꯥꯖꯕꯒꯤꯅꯦ ꯑꯩꯉꯣꯟꯗ ꯉꯁꯤ ꯄꯩꯁꯥ ꯁꯤꯟꯅꯔꯛꯏꯁꯦ ꯊꯕꯛ ꯇꯧꯕꯗ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯧꯔꯤꯕ ꯑꯣꯐꯤꯁ ꯊꯦꯡꯅ ꯂꯥꯛꯄ ꯉꯟꯅ ꯍꯟꯈꯤꯕ ꯊꯕꯛ ꯇꯧꯕꯗꯅꯦ ꯊꯔꯦꯛ ꯇꯧꯕꯁꯤꯡꯁꯤꯗꯗꯤꯅꯦ ꯅꯣꯡꯃꯇ ꯇꯧꯄꯣꯟꯇꯦ ꯁꯨꯃꯥꯏꯅ ꯂꯨꯔꯕ ꯇꯝꯐꯝ ꯀꯌꯥꯗꯅꯤ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯊꯥꯖꯕ ꯊꯝꯃꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯪꯗꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯅꯍꯥꯟꯉꯩꯒ ꯃꯥꯟꯅꯗꯕ ꯃꯃꯤ ꯑꯃ ꯍꯦꯛ ꯇꯥꯏꯅꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯦ ꯃꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯆꯤꯡꯅꯩꯗ ꯋꯥꯈꯜꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯥꯡꯗꯣꯏꯒ ꯈꯤꯒꯠꯇꯣꯏꯒ ꯑꯗꯨꯝ ꯇꯧ ꯂꯩꯕꯅꯤ ꯃꯆꯥꯅꯨꯄꯤꯒꯁꯦ ꯑꯣꯟꯖꯟꯗꯅ ꯈꯠꯅꯗꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯤꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯂꯩꯈꯤꯕ ꯃꯐꯝꯁꯤꯗꯅꯦ ꯃꯪꯗꯅ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯗ ꯂꯥꯏꯒ ꯑꯣꯛꯅꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯆꯥꯛ ꯏꯁꯤꯡꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯋꯥ ꯂꯥꯟꯒ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯕꯨ ꯂꯩꯕꯅꯣ ꯈꯪꯗꯦꯅꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯕꯅꯤꯅ ꯑꯩꯅꯁꯨ ꯈꯪꯗꯦꯗꯣ ꯀꯩꯅꯣꯃꯗꯤ ꯂꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦꯁꯦ ꯒꯦꯠꯀꯥꯁꯦ ꯁꯦꯄꯥꯛ ꯐꯥꯛꯇꯅ ꯃꯁꯤꯗꯩꯁꯤꯗ ꯃꯤ ꯂꯩꯇꯕ ꯌꯨꯝꯗꯨ ꯉꯥꯏꯔꯤꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦꯗ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤꯕ ꯑꯁꯤꯅꯅꯦ ꯀꯩꯗꯣꯏꯅꯣ ꯈꯪꯉꯣꯏ ꯃꯪꯗꯅ ꯑꯃꯨꯛ ꯂꯩꯔꯝꯗꯣꯏꯅꯤ ꯃꯆꯥ ꯅꯨꯄꯤꯁꯤꯁꯨꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯐꯣꯟ ꯑꯃ ꯄꯥꯏꯔꯒꯅꯦ ꯃꯁꯤꯗꯩꯁꯤꯗ ꯒꯦꯝ ꯁꯥꯟꯅꯔꯤꯕꯅꯤꯗꯣꯅ ꯂꯩꯔꯝꯗꯣꯏꯅꯤ ꯃꯃꯥꯁꯤꯅ ꯀꯩꯗꯧꯔꯤ ꯃꯆꯥꯁꯤꯅ ꯀꯩꯗꯧꯔꯤ ꯀꯅꯥꯝ ꯈꯪꯅꯕꯖꯥꯠ ꯅꯠꯇꯦ ꯊꯣꯡꯒꯥꯁꯤꯅ ꯃꯔꯣꯝ ꯑꯃ ꯁꯦꯕꯥꯛ ꯐꯥꯛꯇꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯔꯤꯗ ꯍꯩ ꯅꯔꯤꯟ ꯈꯥꯒꯅꯨ ꯀꯣ ꯑꯔꯦꯝꯕꯗꯅꯦ ꯅꯅꯝꯗꯣ ꯄꯨꯡꯇꯠ ꯇꯠꯂꯅꯤ ꯁꯦꯡꯅ ꯈꯣꯃꯣ ꯑꯩꯅ ꯍꯪꯉꯤꯉꯩꯁꯤꯗꯅꯦ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯗꯨꯏ ꯇꯥꯔꯒꯗꯤ ꯅꯪꯒꯤꯁꯨꯅꯦ ꯑꯐꯕ ꯑꯣꯏꯒꯅꯤ ꯀꯣ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯐꯅꯌꯥꯝ ꯐꯨꯖꯩꯗꯅ ꯇꯧꯔꯕꯁꯨꯅꯦ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯏꯃꯨꯡꯗꯨꯗ ꯑꯩꯅ ꯆꯪꯉꯨꯕꯗꯣ ꯑꯩ ꯆꯝꯅ ꯆꯪꯉꯨꯕꯅꯤ ꯍꯩ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯅꯨꯅꯦ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤꯅꯦ ꯑꯩꯅ ꯏꯃꯨꯡꯗ ꯆꯝꯅ ꯆꯪꯕꯕꯨ ꯀꯔꯤꯒꯤ ꯊꯥꯡ ꯄꯥꯏꯔ ꯆꯪꯉꯤꯕꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯊꯥꯡ ꯌꯦꯞꯄꯁꯤꯗꯤ ꯑꯗꯨꯝ ꯌꯦꯞꯄꯒ ꯂꯥꯛꯏꯅ ꯑꯩꯅ ꯅꯨꯃꯤꯠꯇꯨ ꯈꯛ ꯊꯥꯡ ꯌꯦꯞꯄꯒ ꯆꯠꯄ ꯅꯠꯇꯦ ꯑꯩꯗꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯊꯥꯡꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯆꯠꯂꯦ ꯐꯔꯦꯅꯦ ꯅꯪ ꯏꯃꯨꯡꯗꯨꯗ ꯆꯝꯅ ꯆꯪꯕꯅꯤ ꯊꯥꯡ ꯌꯦꯞꯄꯗꯨꯁꯨ ꯃꯍꯧꯁꯥꯗꯒꯤ ꯌꯦꯞꯄꯅꯤ ꯐꯔꯦꯅꯦ ꯌꯥꯔꯒꯤꯅꯦ ꯑꯗꯨꯏ ꯇꯥꯔꯒꯗꯤ ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯀꯔꯤꯒꯤ ꯍꯥꯏꯔꯝꯃꯤ ꯅꯪ ꯍꯥꯠꯇꯕꯗ 50,000 ꯃꯥꯡꯗꯣꯏꯅꯤ ꯅꯪꯒ ꯃꯥꯒ ꯃꯔꯤ ꯀꯩꯝꯇ ꯂꯩꯅꯗꯦ ꯅꯪꯗꯤ ꯃꯤꯅ ꯅꯦꯛꯂꯛꯄꯅꯤ ꯈꯨꯅꯦꯛꯅꯤ ꯄꯩꯁꯥ ꯄꯤꯔꯒ ꯅꯦꯛꯄꯅꯤ ꯑꯗꯨꯅ ꯅꯪ ꯍꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯔꯤꯒꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯏ ꯇꯥꯔꯗꯤ ꯑꯗꯨꯗꯤ ꯐꯥꯒꯤꯒꯤ ꯍꯥꯏꯕꯅꯦ ꯐꯥꯒꯤꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯍꯥꯏꯗꯦ ꯑꯩ ꯁꯨꯡꯉꯥꯏ ꯍꯥꯏꯗꯦ ꯑꯗꯨ ꯋꯥꯍꯩꯗꯣ ꯃꯆꯤꯟ ꯊꯤꯔꯤꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯕ ꯌꯥꯅꯅꯕ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯦ ꯑꯩ ꯑꯗꯨ ꯋꯥꯍꯩꯗꯣ ꯁꯨꯡꯉꯥꯏ ꯍꯥꯏꯗꯦ
Ragu, nangi wahai khraduna ai khangba ngame yamna fare proof su ore ai ngasai dagi record tawri bani nangumba kaya kaya ni ne aina thengna reise ko kaino sar sarna haise kaino ai haide haibane du wahaido hoini Ragu yare ne nangna phana ya mama lotna naba haidok naba honaraba sune nangna chinduna haidokhrabane fare ne nangna haidogi honaraba su hojikti yararoi ko yararoi hera sar adwain su tonaroi sida ari embada sarna pamido kaya no hayo ai bige sarna ne longning bo makai hayo ai ne khudak ta thilalake hera sar ari embada kaino ne khara su mateng pangno si kaino kai kandabda wa sangdanabni sir kan bonte loisana ba tawse paisa nong sa kaya no hainaraga ne hekta loisalase ngasi hayeng sida kai kan doino wai chin namni sir kai gandabda sar hoida ju thabak haptrose adu shorok pudi ne loisana ba tawse ai nang aise kanane na khale